MST bus service fail oiriba asina kuki amasung mitai khaidongnare haiba takpane. KISH Manipur laingangna Manipur State Transport MST bus service haudokiba adu fail oiriba asina taklibade mitai amasung kuki gi marakta tokhaina khaidongnare haibadu takpani haina Kuki NP Sadar Hills KISH na phongdorokle loop asigi publicity secretary Paujalan Hangsing na thadorok pacherol da makata na hai bus service pangthokpa ngamdriba sina takliba si furup anigi marakta mari lainadre haiba nei mitai sing buffer zone lana chatpa yadriba nei hauzik oiriba phibam asida chathok chasin yaroi Manipur gi home department na highway sing amugan na hangdongnaba notice thokiba dugi matangda hainingliba ding highway sing thingjinba leite Maitai singa lapthong nari basida kuki zo sing na appreciate tawre kuki singi area da sangsilak pa mitai sing asway angam thokan dana ba miyoy bagi minung si yang laga halan khiba kaya laikre me ahum dagi thongla khiba kanglup ki irang asida mitai sing na naha ahal nupi angang khaidana kuki community gi miyoy sing da target tawre makhoi gi punsi da ki ba lairam gane adumoy namak lambi thingjin badi laite adumoy namak kuki sing bu mitai sing na khunda ba mafam sing da changba thingle Kuki singi separate administration Manipur laingang na sakhanggadaba nei maduna tungkoiba santi laihan gani hai na suphongdorok le highway hangdok pagi wafam asida kuki sing na yadri bagi maramde khaidong na bahay badugi nei Manipur laingang na paikhaliba thoksil asiga mari lainan na mitai sing da chathok chasin tawbada section gadaba nei madugi maramdi hawjeksu irang asi loidre makhoi na Christmas ki harau tayamba pire madu hawjek oiriba singna ba phibam asimakta dani haire Christmas kumay na lakpada kuki NP Manipur yauna loop kaya na malem gi tongan-tongan ba mafam singda khundari ba kuki zo community da yaifa paujel pire afaba tunglamsat amagi damak nunga yaifa ba nungsina ba amatoy bagi paujel pira sano maduda natana thamoy da mangal piba oira sanu hai na su phongdorok le